ngasi numida waram phong ki ba tuwan tuwan bu manipuri sipong sing dagi maroi bi ipau sing miam na thamsagi ahan ba pandam pau si dagi lokasaraga misam miam da numai kapsin ba leptriba phaoba wari sanaroi COCOMI leba asigi union home minister na kuki jau kulai pai bi sing lainari bi suspension of operation su handoktuna disband tawgani amadi NRC update tawduna leba asidagi mitop sing khandopagi thabak athubar packet kani haina thajapa pirakle misam miam da onchindana numai kapli ba kuki gi लाना से लुद्रीब फाव कोई मीना कनागुम अमतगी महूत छिंदन वरी सानरoi नोंमै कापल लेपलब खक्तद वरी साननब खनगनि हैना कोकोमी की कोऑर्डिनेटर जितेंद्र निंगोमबम फोंदोरकली लमफेल पात लेब कमिटी एसिक ऑफिसता ngasi pangthukiba pawmising unaba du ma na hai kokomi gi mihut taragom doina handak delhi de saktuna leba asigi union home minister ga unaruba du manipur gi saktam kai bi yaroi mati to khaiba lenga thamba yaroi haibu wapamasi miyam gi apamani हाइबदु मयेक सेन खंगलमले मसिदना तना कुकी सिन नुमै कापली बसी अथुबदा लेफन गदबनी नेशनल हाईवे दा अथिंगबा अयत प लेतना ब थबक पैकेट गदबनी कुकी जो मिलिटेंट सिंगी सु हंदोकदबनी एनआरसी सतना हनबा मदि मैरुसंग सिंगदगी सेंट्रल फोर्सिंग लौथोकदबनी हाइबु वपम यावना तुवान वरिब निपान यूनियन होम मिनिस्टर दा थमदुना खान खराइरि मांगना मखतन हाई यूनियन होम मिनिस्टर की मैकेदगी सु लेबास की अवांग पुक स्टेट सिंगी मफम सिंगदा मितो खंदोकनबा रेटिना स्कैन बायोमेट्रिक तौदुना एनआरसी की थबक लेपतना संगसिलक्ति मसिदनतना कुकीजो मिलिटेंट सिंगी सु हंदोक्तुना डिसबैन तौरगने अदुबु मणिपुर की इरांग लोइसिननबा सीएसओ सिंग अमदी मियामना वरी सनबा होटनाबियु हाइना थमलखि अदुमैनम कुकी मिलिटेंट सिंगना मिसम मियामना ओनसिनदुना नोमै कापलिबा फावबा कोकोमीना कनागुम अमतगी मोट सिंगना वरी सनरoi नोमै कापल लेपलब खक्तद वरी सनब खनगनाइखि पौमिसिंग उनाबादुर कोकोमी की मीडिया कोऑर्डिनेटर टी सोमेंद्रोन हाई फगोक्सो इखाय अमदि तुरबुंग मैकेदा सजिलिब आर्मी की बंकर सिंग नुमिनिनि हुमनि की मनुंगदा लौथोक्तरबदि मियामग लोइनना खोंजंग संगसिंगनि हिरामसिग मरि लेनना कुमोन रेजिमेंट की सीओ यावना लेंगा की मरि लेनबसिंगसु वरी साबा लेख्रे मसिदा पॉजिटिव रेस्पॉन्स पिरक्तरबदि मियाम हुपना खोंजंग संगसिंगनाइखि मकासा थरक पोइना तो पपावमना ngasisu naran senada kuki militant sing nomai kapsilakre miyoi mari sokre ngarang bisnupur district ki moirang police station konma naran sena maning thangba sarukta kuki militant sing laumi sing nomai kapsilakra bamatung ngasisu naran sena yauna bisnupur district ki tuan mapam singda kuki militant sing nomai kapsilakpa dur khulngak pa yaun state force ki maikedi ki khut hanbaga loinana nakal ani gi marakta akan mamong nomai kapna khrairi ngasi kuthokna badur state force ki personal ama yauna khulngak pa ahum asu apan nangdun imphal gras ministry da pukatno lekana krairi kuki militant singa kuthokna badur sokla ba local volunteer mari gi manung amati kuta nomai maruna panwa yauri loinana amana kokta nomai maruna khet khibadagi soktuna lekana ba yauri swari amaromdana manipur da mahausa gi punsi hanjilangna ba laingangna athubuda thabak lapatgadabani TSA मणिपुर थोकलिबि हिंसा की थाउदो वाथोक असे लुसिननब मुक्नारिबा कांगलुबनिना पुक्सेल सेंगना यासिनब पुरकना बहोनाबियो दुगा स्टेट अमसुम सेंटर लेंगानसु पंथाब तौदुना कांगलुबनि मक्की स्टेक होल्डर्स पुनना फामिनेदुना मणिपुर महौसागी पुंसी मतम सुपगी ओइना हंजिलगनब अथोबा मतमना अखनब थोरांग लखतगदबनि हाइना थादाउ स्टूडेंट्स एसोसिएशन TSA की मकेदिगी फोंदोरकली TSA दिल्ली NCR TSA बेंगलुरु TSA दिमा हसाउ TS गुवाहाटी TSA हाफ्लोंग TSA हरंगजाव TSA हैदराबाद TSA महूर TSA कार्बी आंगलोंग अमसुम TSA मिजोरम की प्रेसिडेंट सिंह पुनु कुयेक पीदन थादोरकपा सियोल मदमना थाकी वाफम असे फोंदोरखिबनि सियोल सिनाय मे अहुमदगी मणिपुर थोकलिबि इरांग असे TSA न कुपनि यिंगसिंदुना लाकलि अमदि इरांग असिना मरु ओइना थादौ कम्युनिटी दा असुगी मतिक सोकलले हाइब खांगलाबसु ngasi फावबो कम्युनिटी सिंगी मरकता जौ ट्राइबल यूनिटी की यंगलगा करिगम वोय मत फोंगोक्तना लाकलि मे अहुमदगी हौरकलिबि इरांग असिना मिसम मियाम कयागी पुंसी लुहेन खेबा अमदि मयु मैके मंगन किबा थादोक सिंग TSA न अकन ममोना कनेम तावि ngarang nahal ta bisnupur amasum susampur district loan abda muknariba community ani ki marta kuthoknabada miyoi ani lekhidaba madi miyoi tare na soon khiba thawdok bu sukanem tarakli loinana me marida palace compound gi hockey bank da leba TSA gi register office mai thakhiba madi me tare ta TSA general headquarter gi secretary generals makel hockey susampur gi perennials village ta leba mayum da attack tarakhiba loinana
न्यू एम्बुलेंस ऑल एम्बुलेंस लंगोल गेम विलेज कनन बैंक अमदी मंत्रिपुरकी एरिया लेबा थादौगी युम कईसिंग अमांगता थोनखिबसु यानिंगदब सिरोल असिना फोंदोरक्ली सिरोलसिन मखा तारदुना थादौ हाइबा फुरुब असि मणिपुर निंगसिंग थोक्तरब मतमदग लेरकलब फुरुब अमनि हाइरदुना इरांग असिदा नार्को टेररिस्ट अमनि कोकी मिलिटेंट्स हाइरिबसि कनाबुनो हाइबा मेक्सिंगना फोंदोहनि इस्तेलेंगाना म्यांमार बॉर्डर लंचिलग मणिपुर संगशिलक मियोइसिंग मसक खांगदोनबमदि येंगसिननब कैबिनेट सब कमिटी सेमग लोइनना म्यांमार मिलिटरी लेंगा लापदगी मणिपुर संगलखिबा रिफ्यूजी सिंह हानगी मफमदा हनब याद्रिब फावबा लेहननब मोरेद कैम्प सिंह हांगदुना थमखिबना हाइदि थादौ फुरुब असि यावनो मणिपुर खुंदारिब इंडिजिनस ट्राइबल लिसिंग अमगस मपनगा यांखैगे तरुकता इंडिया अमस मणिपुर लेंगाना मसक खांग्राबनि हाइबु वाफम थमलदुना मणिपुर एनआरसी चटनाहनबदा कम्युनिटी असिना अयेतपमदि यानिंगदब लेति हाइना सफोंदोरक्ली लाइबक थीबदि थोक्लिब इरांग असिदा थादौ फुरुबना खुंदाब मफमसे एयamba बेली अमसुम हिल अनिगी ताइनफमदा लेबना हेना सुकले थादौ कम्युनिटी की मरा लेतब मिसा मियाम कयादा मसिंग थिंगमदन अटैक तोरक्ली अदुबो मसिदा थादौ सिंगना खांगदुना लाक्ली फुरुब असिगी मैकेदिगी पामजबदि मणिपुर इंगतप अमुक हलक्तुना थादौ सिंगी पुंसी मौसागी पुंसीदा हलंगना होनाबियो हाइबु वाप थमलक्ली सियोल सिना मखा तारादुना थोक्लिब इरांग असिगी मतांगना मरु ओइना मीडियाना कम्युनिटी मरक्ता मिसंग मिखाई नाइना पाउदम पिबिगनो असेंब पाउदु युमफम ओइरगा पाउफोंबियो अरानब सेंगदब पाउदु युमफम ओइरगा पाउफोंबिगनो डेमोक्रेसी द मरिसुब युमबीनि हाइनरिबा मीडियाना इरांग असे लुसिननब होनाबदा पुक्सेल सिंगना थौदांग लौबियो हाइबा वाफमसु टीएसए गी मैकेदिगिसु थमलक्ली मखा सथरक पोइना तो पाउमना सालना गवर्नर सीएम यावना लुसिंग सिंगी मितम मै थाखरे ngarang minute 13 khaki oiba assembly mifam phamkiba sin takpadi BJP lengan state asigi kari sukhande miyamgi khulauta de takpani haina singjamoi apun malup salna piana ba phongdok tu ngarang numidang governor amadi chief minister yauna lusingbai kyagi mitam mai thakre matam kyagi mamang de lenga sita tungan ma CSO singna manipur gi territorial integrity ke handnabaga loinana constitutional safeguard ama thamba masum tung koin ing tap lamdam mo ehnabagi dam assembly mi pham ko dun warep law haina takna dun laklaba matung ngarang august saisat kun ga mapanda minute 10 ga mathuka ki web assembly mi pham ki ba sina paliba BJP lengan state si kari su leitana khanmani miyam gi kholau ta di takpani haina singjamai apun baluk ki maike digi phongdok paga loinana governor anusia chief minister n beren assembly gi speaker thoksom setapata BJP gi president s harayawna lusing singi mitam mai thadana wakat khongjang sangsinki amaramdana maira pai biu thawai usitaba yaninde iramda masibu ngak sinbad asabu thawdang loriba maira pai bisin fazada buwai wata sizinadana nupi amagi izat pu kaisu leitana khanma thawong yaningda haina wangkhem Nongmei Lima Women's Development Association ki House President Fizam Kamalana Fondorakli ngasi Manipur Press ka pangthokiba pawmising ga unaba mada Fizam Kamlan hai iram damasibu kanana bangak seliba maira paibe mapu kaira wangkhem de gi pukram hemanta amati maki imung manungna wahiwata fazadaba kya sijnaduna nupi mabu kaisu loitana khanba yaning daiki thawdu oduro khushaunaraba miyamni himanta gi yum amanga takra thonki madugi damak ma ki mathakta FIR lokhatuna मांगी बपोसे सिंगब खंगलखिबा लेबक थिबने वाफम असिदा लमदम असिदा लेरिबा माइरा पाइबि CSO सिंग असुम अराल थिदोक्तुना वयल तोबियु हाइन सुमांग मखातना फुंदोखि पौमी सिंग उनाबदुर सरुग्याखिबु वांखै नोंमैलैमा यूथ क्लब की जनरल सेक्रेटरी सिंखाम समंदना फुंदोरकपदा जुन कुनग मापन की नुमिदांग पुंग निपान तारारोम ताबदा माइरा पाइबि इमा सिंगबु वहिवता फजदब सिजिनदुना ngang wataabadi harakiba mob adubu lakshinanaba sangsinbada pi hemant hamadi maki manang nupa pi jitian anina furaki haiba wafam thamki sohari makasa tharak poina to papom assembly mifam amum hana kawgadabani MMWO tarani thusupa Manipur Legislative Assembly ki marirak subu oina ngrang nomakaki oina famkiba assembly mifam da haujuk oiriba Manipur irang sigi matana karigum amata khanadana minute khara khak phamlaga loisin ki ba yaningde atupa matamna numit mangani natragna tarani ki weba assembly mifam ama kawgadabani haina Manipur Muslim Welfare Organization MMWO na haidi MMWO की प्रेसिडेंट बोबोई खुरी मयुम थदोरक पार सिरोलमदा ngarang pangthokiba nomukhaki oibe assembly session adu Manipur thoklib irang asigi matangda karigumba wapam amata puthoktuna opposition congress ta taisilga minute khara khak phamlaga loisin kiba thawong yamna laibak masa tadabnaki
BJP की MLA यांखैगा मंगा लेबदा तरा अमा लाक्तरबसु निफुगा मंगा लेहौरिबा सिदा opposition party na sarangnaबदगी मिफम पुंग फाना सथपा ngamkhidabane haibisi miyambu apangbasibane Manipur gi miyam MLA singi mathakta irang horakani lan horakani khanbadi opposition MLA manga da taisin bani haina miyam lawi Siolo sina makha taraduna mamangi assembly session singdadi live telecast tawduna miyamna uhalaga ngarangi sessiona live telecast tawkhidaba sina suhena miyamna singhale Masina takpani Manipur miyam gi yaifanabagi phamba mifam nate takpani MLA minister sing sakuri kannabagi amadi phamaudragadi MLA minister digi pham taragani kibakaki mifam amani haina miyamna lawribasi lebak miyamda MLA minister sina sengdok phamthui Manipur miyambo apang basi benai bisi miyamna khangi maramaduna athupa matamda assembly mifam amuk kauduna lebak issue sigi matangna khanagadabani maduna tap taragadi lamdam sigi miyamga loinana akan mokhongjang sangsingani masida tholakpa abafatagi daita Manipur gi MLA khudimungna pugadabani haiba wapam thamnakli makasa tharak poina to papawmana hairoki imai ben sina sana thoida mating pangkhrai Hairok part 2 kaithil gi akoibda leiriba laikai mari gi imai ben singna ngamjaba senpam khaigat naraga ngasi Imphal East ki leimakhok mapal mamang laikai da leiba mangsa tabam sanathui mitei sei taraga mapan apokpa ragu da angam silgi mating bangkhre mangsa tabam sanathui sei sigi jun taraga homdoida khamelok to thokibo akan balan pham amada kuki singi nomai maruna pan madagi masagi yet thangba mit ubigi pangal mangkiduna masagi yumda yamna nongaitaba phibam amada leiribani tengmang pibaduru saruk yakhiba imamana sanathoida puning thokat puwapam kya thamaga loinana lana maram oiraga awaba taraba miyamda hairoki imai ben singna makhatana angam mating pangki ganaki loinana ngarang Manipur legislative assembly gi session minute tara khak phamlaga loisin ki badu Manipur miyam karena bane atubu matamne assembly session amu hana phamnaba honabiyo masjid lengana tumina laisilabdi hairoki imai ben singna tumina laithoklo haina su mangna makhatana phongdoki atopa pawmana maralai bising matik saba sairak PBU association Kongpal Porompat Kaithil Developments Committee Registration Number 4668 1983 asigi Rule and Regulation asi ngasi phawa niyam amata ngaktana satnadana leiri haina Jenims mamang awang laikai Lord Honors Developments Association Press Thadurakpa Sirol amada phongdorakli Siolosna makhatana hai niyam ngakna committee members na salai raktabana hek hawbudagi ngasi phawa members na sejina kiba account statement office asigi oiba maru oiba se sangamadi bank account singbusu amata leiramdre amasum hek hawdigi apai be committee na resolution yaudana kusirasi pangtau do tauduna leiba maram na ngasi dukan plot singi maming double satuna miyoi kya samamna pamadi awab kya tahli government ke committee asigi inakhiba sahi taragi oiba list adusu loikhre makhatana list asi sangthabasu leitre duga matawkramna committee asina ngasi phaw salai dun leiribno asiguma amotpa Mayam asin maram oirag ipai puna thambiram kaithel asigi oiba asiang map phaw semdoktuna anobu map am yektuna plot number AB pak amadi U-turn lambi na singba yon thoktuna committee asin ngasi phawwa mafam asi makhoigi senda lambi oina sathaduna leiri hairi maram aduna government ki mari leina authority singna atubu matamna mara leiba miyoi sing thadopiduna logoeba phangpham tokpa serak PBU haina siolosina sumakhatari Makasa tarapuina to papawmana BJP ki double engine fail oire anobu engine ama sinbiro haina khirambal ima kaitel joint coordinating committee na protest tokre khirambal ima kaitel joint coordination committee for peace na sinna khirambal ima kaitel ani ki karakta kaitel famli binu peace na wokat mi phamna koki militant singna misa miyamna nomai kapal lefan bangamdraba BJP ki double engine fail oire engine yadre anobu engine ama sinbiro haina protest tokre Wakat mi pamadura saruk yakibe joint coordination committee for peace ki convener L memana phongdoki beda India lengana koki militant singna nomai kaphalaroi Manipur ingtapa hanjin halagani haina thajaba piramlaga ngarang Manipur legislative assembly ki mifam hawdringai naran sinara koki militant singna nomai kapsinduna lomi ama sokolakpa misimina kya yoholakpa sikudak lefangadabani kariguma nomai kapasi lefandrabadi nupi singna sibasang makhangdana lal soidin lakane ana koki militant singna mating pangi habis miyamna hena khangrabane Assam Rifles Manipur ki khudata halan khigadabane koki militant singna mitai nupi amada gang rape tawkhibada sienaba miyoi amata fakat pangamdre koki nupi ani khak rape tawbusu nataba mapi laktho I haibgi damak miyoi singdi phaduna jel thami rape tawbuda sienaba sing atupu matamna phaduna serak pidrabadi mitai phakiba singa dusu serak pigadabane Manipur ki governor na
Koki nupi ani adugidamak lupa lak tara mating piraga mitai nupi adugidamak karigumbu wafam amata phongdoktabasi karamba agenda laibano haina su phongdokladuna Mesor Thanaujamna Assam Rifles na legal notice tharakpagi thawgandusu yaningdi haina protest adudu saruk yakibasingna phongdokki soide loisilakpoina ngasi kangla pawgi editorial miyamda thamjaramge kokilal kyam kuina sathangadoribage Sin Koki Zau narco terrorist haukiba me ahum da singi mapam krada satkiba tribal march rally numita khangaudan Susampur district gi mitai miyam na landar khiba da hauji su leptana satharakhiba dagi thamari mapung phajilakle lal asikrama matamda operation purakata gi haiba ngamdaba phibam da leibadagi miyam gi mauksa gi punchida tangdu laita hanre thogliba lal asigi maru ebidi Myanmar rom dagi logi wangwada huralona ising isagumna lepa laitana sangsilakhiba foreigner kuki terrorist na Manipur apunwa saktam thugairaga makhoi goiba tongan balaiba ama semgani haibadagini foreigner kuki narco terrorist na sahili sing mari henbaki puari leiba Asiatic sovereign country oirakhiba Manipur ba horopam khangdaba criminal kuki khuzokrana Manipur thugairaga makhoi gi leiba ama semnabaki demand asi neo colonialism gi thawong oibana malem gi miam amatana yaroidabli sani Foreign country Myanmar based lalawusing India Manipur operate over amadi India amasung Manipur lengana lalulup singaduga suspension of operation su sign tawna kibadulenga na khangna tawkhibra natragna khangauda badigi tawkhibra foreigner lalawusing ni khangna su sign tawkhiboira badi masigi marumda aronba agenda kari leibano haiba langtakna bu wahang laitabnati suda leiriba tungan koki militants na sugi ground rule thugaiduna separate administration ki demand lenga ki mathakta war crimes sathabra karigi damak lengang loge be action lokhatri bano ground rule thugai duna miyam gi mathakta landarak pad lengang action lokhat pagi mahut makhoi bungak senduna yok tuna thamliba sina maram oiraga sin ko ki zonar ko terrorist sing lenga ka hidden agenda ama leirabra haiba miyam gi singna bu wang leiriba sigi matangda lengang na singdok tuna miyam gi singna bu ko ona na bu hona dabagi maram na karigi no haibasini Lenga ki meke digi separate administration ki demand supi piro have you walk pong do palai rebasu thamari fajilaglaba lal duration purna bagi matam kangan laita bamadi lepa laitana lal sa thaduna miyangi mapam da aki ekang pi duna miyat mi punsa tharakli ba sina maram moiraga apun bagi saktam nga na lanthing na riba miya maruina yellow mutation kayam kuina lanthing higatagi India government na foreigners in Koki Zau narco terrorist in Matka Loge action local Pangamlo de Blavadi, Langana Lala Siki Warriors in Purnava Miam Sinaro have Akan Bokulau Lady Vasi line locum tokte. Karigumba, Langang Atubumatam, the Lalgi Warriors in Purapangam the Vatara of the Miamgi, your Kokla, civil war lock talked upon Vigi Saktam sing the Rakivasingi Warriors in Puranava, Sibamus Hingbaniki Lang died at London Satrakotolavadi, How's it totally Buatu Shidigi and a Missy Minatopa Lalamo Iraguaniality. Asuguma thawdo se thogaloi haidabadi criminal sin Koki Zau narco terrorist lamda masigi leimai riga atubuma tamna lokthokhiba mathau tai swaidi aduga hauskuina di miam paus matanga solution jarage masum miam puna no update ngaminasi